ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯥꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 1972 ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯖꯤꯕꯨ ꯊꯥꯒꯤ 8ꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯏꯂꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯃꯟ ꯌꯦꯅꯤꯡꯕꯤꯕ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯍꯥꯏꯔꯤꯕ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤ ꯑꯍꯥꯟꯕ ꯃꯥꯂꯦꯝꯗ ꯑꯍꯥꯟꯕꯅꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯑꯍꯥꯟꯕ ꯃꯅꯥꯏ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯗꯣꯛꯅꯤ ꯍꯧꯗꯣꯛꯇꯒꯤ ꯊꯩꯂꯣꯟ ꯊꯩꯗꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯡ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ ꯃꯥꯒꯤ ꯆꯥꯛꯊꯥꯐꯝꯗ ꯃꯁꯤ ꯁꯨꯃꯥꯏꯅ ꯊꯥꯕ ꯃꯁꯤ ꯄꯤꯖꯕ ꯃꯁꯤꯅꯤꯀꯣ मसी अखोगी जिउ खोयुम लाई पुरमोंग यानाबा मसीनी माना अदना नमु ताई मिगी युमगी मनुंगदा मसी कुल्लग लैबा अदुनबा नमु ताई मिगी आनबा मनाई मसन सिनिको अवना cat is the fastest servant of a human being. Okay. Jai Pore, thank you.